Makam Hospital and Research Institute ki Ahanba Foundation Day ki Thoram Hospital asigi conference hall da ngarang pangthokre Care with Compassion haiba theme asigi makhada pangthokiba thoram aduda Nungba asigi MLA Dinganglung Gangmai amasung RBCC gi Mission Board Chairman Sangailung Gangmai na maruoiba mitunglen sing oina saruk yakhi thoram aduga mari leinana MLA Dinganglung Gangmai na hai National Highway number 37 dagi Makam Hospital fawba lakpagi lambi ase semjinaba thorang leire masigi mathakta None district ki chawkhat thorang ki project kaya su athuba matamda paikhatnaba honari haike thawmatuta JNIMS ki assistant professor Dr. Ramthai Kamai None district ki police ki SP Peter Nasadai Hauchong SDO Christian Home amate masak naiba luchingba kaya su saruk yakhe